ꯗꯃꯛꯇ ꯐꯦꯚꯣꯔꯥꯏꯠ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝꯁꯤ ꯀꯔꯤꯅꯦꯅ ꯍꯥꯏꯕꯤꯒꯅꯤ ꯏꯁꯥꯅ ꯀꯨꯝꯕ ꯑꯣꯏꯔꯣ ꯀꯨꯝꯗꯕ ꯑꯣꯏꯔꯣ ꯑꯩꯅ ꯀꯨꯝꯗꯕ ꯐꯤꯜꯝ ꯑꯩ ꯌꯦꯡꯗꯦ ꯑꯩꯅ ꯀꯨꯝꯗꯕ ꯐꯤꯜꯝ ꯑꯩ ꯕꯥꯕꯣꯛꯅ ꯌꯥꯗ꯭ꯔꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯑꯝꯇ ꯑꯩꯅ ꯀꯨꯝꯅꯤꯡꯉꯦ ꯑꯩꯅ ꯍꯩꯔꯦ ꯁꯞꯄꯣꯔꯠ ꯇꯧꯏ ꯐꯪꯉꯤ ꯐꯪꯗꯦ ꯂꯩꯔꯒꯁꯨ ꯕꯥꯕꯣꯛꯅ ꯌꯥꯗ꯭ꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯑꯝꯇ ꯃꯥꯏꯒꯤꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯕꯥꯕꯣꯛꯅ ꯌꯥꯕꯤꯕ ꯕꯥꯕꯣꯛꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯐꯦꯟꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯕꯥꯕꯣꯛꯅꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯤ ꯉꯁꯤꯁꯤ ꯀꯩꯇꯥꯔꯦ ꯑꯩꯅ ꯀꯨꯏꯔꯦ ꯑꯩꯅ ꯃꯇꯝ ꯊꯥꯗꯣꯔꯤꯁꯦ ꯆꯍꯤ 10 years ꯑꯣꯏꯔꯦꯀꯣ ꯐꯤꯂꯝ ꯀꯨꯝꯃꯛꯇ꯭ꯔꯤꯁꯦ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯑꯃꯨꯛ ꯂꯥꯛꯄꯗ ꯑꯩꯅ ꯐꯣꯇꯣ ꯁꯨꯠ ꯇꯧꯔꯒ ꯀꯩꯇꯥꯔꯦ ꯐꯤꯂꯝꯁꯦ ꯀꯨꯝꯃꯔꯣꯏ ꯑꯦꯗ ꯁꯨꯠ ꯇꯧꯔꯔꯣꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯒꯤ ꯑꯃꯒꯨꯝꯕ ꯁꯨꯝ ꯇꯧꯔꯛꯄꯗ 2 years backꯇ ꯅꯠꯇ꯭ꯔꯣ ꯑꯩ ꯉꯝꯕꯗꯣ ꯑꯗꯩ ꯇꯧꯔꯛꯄꯗ ꯀꯃꯦꯟ ꯃꯌꯥꯝꯅ ꯄꯥꯕꯗ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯁꯨꯝ ꯀꯩꯇꯥꯔꯦ ꯍꯦ ꯁꯤ ꯑꯦꯗꯒꯨꯝꯕꯁꯤꯗꯤ 1 days ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯑꯗꯨꯗꯒꯤ ꯀꯨꯏꯅꯁꯨ ꯃꯇꯝ ꯂꯧꯗꯦꯗꯅ ꯁꯤꯗꯒꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯀꯩꯀꯩ ꯂꯥꯛꯄ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯄꯗꯨꯅ ꯑꯩꯁꯦ ꯀꯩꯇꯥꯔꯦ ꯏꯅꯣꯠ ꯑꯃ ꯄꯤꯔꯦꯕ ꯏꯅꯣꯠ ꯑꯃ ꯄꯤꯔꯕꯗꯒꯤ ꯀꯩꯇꯥꯔꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯄ ꯃꯌꯥꯝ ꯁꯨꯝ ꯂꯩꯗꯅꯀꯣ ꯅꯧꯅ ꯏꯟꯈꯠꯂꯦ ꯃꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯁꯤꯅꯤꯌꯔ ꯑꯩꯈꯣꯏ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯀꯅꯥ ꯇꯧꯕꯤꯗꯣꯏꯅꯣ ꯈꯜꯂꯦ ꯑꯗꯨꯅ ꯑꯦꯗꯁꯤꯁꯨ ꯑꯗꯨꯝ ꯂꯧꯁꯜꯂꯦꯕꯀꯣ ꯅꯝꯃꯦ ꯑꯗꯨ ꯑꯃ ꯂꯩꯔꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯩ ꯏꯅꯥꯎꯄꯤ ꯖꯌꯥ ꯅꯍꯥꯟꯋꯥꯏ ꯁꯪꯉꯤꯅꯦ ꯃꯥꯅ ꯑꯗꯨꯝ ꯑꯩꯒꯤ ꯗ꯭ꯔꯦꯁꯀꯁꯦ ꯃꯥꯅ ꯇꯨꯞꯇꯣꯏꯅꯦ ꯑꯩꯗꯤ ꯐꯤ ꯇꯨꯕꯁꯨ ꯍꯩꯇꯕ ꯑꯗꯒꯤ ꯌꯨꯝ ꯂꯣꯏꯁꯟꯕꯁꯨ ꯍꯩꯇꯕ ꯃꯥꯁꯦ ꯂꯣꯏꯁꯜꯂꯗꯣꯏꯅꯦ ꯌꯨꯝꯒꯤꯁꯨ ꯂꯣꯏꯅ ꯇꯧꯗꯣꯏꯅꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯑꯗꯣ ꯍꯧꯔꯒꯦꯀꯣ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯕ꯭ꯌꯨꯇꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯏꯁꯣꯔꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯣ ꯌꯥꯝꯅ ꯑꯆꯧꯕ ꯒꯤꯐ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯐꯦꯚꯣꯔꯥꯏꯠ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝꯁꯤ ꯀꯔꯤꯅꯦꯅ ꯍꯥꯏꯕꯤꯒꯅꯤ ꯏꯁꯥꯅ ꯀꯨꯝꯕ ꯑꯣꯏꯔꯣ ꯀꯨꯝꯗꯕ ꯑꯣꯏꯔꯣ ꯑꯩꯅ ꯀꯨꯝꯗꯕ ꯐꯤꯜꯝ ꯑꯩ ꯌꯦꯡꯗꯦ ꯑꯩꯅ ꯀꯨꯝꯗꯕ ꯐꯤꯜꯝ ꯑꯩ ꯌꯦꯡꯗꯦ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯙꯃꯥ ꯑꯃ ꯂꯩꯀꯣ ꯙꯃꯥ ꯑꯃ ꯂꯩ ꯆꯦꯡ ꯆꯦꯒ꯭ꯔꯤꯡ ꯑꯃꯅ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯦꯡꯗ꯭ꯔꯗꯤ ꯌꯦꯡꯕꯤꯒꯅꯨ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅ ꯌꯦꯡꯕꯤꯒꯅꯨ ꯐꯣꯡꯗꯣꯔꯛꯄꯅꯣ ꯑꯄꯪꯕ ꯌꯥꯝ ꯃꯥꯜꯂꯦꯕ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯑꯩ ꯃꯩꯇꯩ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯀꯨꯝꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯣꯂꯦꯟ ꯗꯦꯅꯤ ꯀꯥꯏꯀꯨ ꯁꯗꯥꯅꯟꯗ ꯃꯌꯥꯝ ꯇꯧꯔꯦ ꯁꯤꯒꯤ ꯃꯔꯛꯇ ꯁꯥꯎꯔꯁꯨ ꯁꯥꯎꯔꯅ ꯀꯅꯥꯅꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯈꯟꯒꯦ ꯒꯣꯀꯨꯜꯅ ꯌꯥꯎꯗꯕꯁꯤꯅ ꯑꯩꯅ ꯄꯤꯕꯗ ꯌꯥꯎꯗꯕ꯭ꯔꯥ ꯋꯥꯟꯅꯦꯁꯁꯦ ꯁꯤꯅ ꯕꯦꯁ ꯐꯤल्म ꯇꯥꯗꯤꯖꯥꯠꯂ ꯋꯥꯟꯅꯦꯁ ꯑꯩꯒꯤ ꯑꯁꯥ ꯆꯥꯎꯅ ꯂꯩ We wish you all the best. Thank you. Best thing about being an actor. Actor am going to khwai nungai bas kai. Asise yam nungai ban blockade aduiduga sorok kai ka thappa matam dana. Akoine satpase thingdi. Yam nungai. DC de log dos yare curfew pass le re. Aduga worst thing about being an actor. अखोइसे every 24 hours से अखोइ असोइब थबक आदि पब्लिक ता असोइब सोइनब थबक अमता आदि केयरफुल ओइदबा यादब आर्टिस्ट नोय मयाम सिना कइदौर हाकन सेजा मणिपुर दा लेबा प्रोड्यूसर मयाम हाले सिमदिने सिमदि तसेंग ना आई हाइजगेबा अदुमबदि तौबिगनो नोय मयामना प्रोड्यूसर बु कल्लो प्रोड्यूसर कल्लोबोय तागदि फिल्म से मथंग अदो आर्टिस्ट मयाम पुथोरगा सुम थोरकनेबको अनो आर्टिस्ट मयाम सु थोरकनेबा नोइना प्रोड्यूसर हाटनबगी प्रोड्यूसर सीनेनबगी लेता मीगी मसदैदा तासनजरगन खोमचनजरगन नमजरिबा फिल्म को अदु फिल्म दुबु थिंजलकनबगी नोइना वाही वता फजदब सीना कान फिल्म दु थिंजन कान मांगदुसे कनानो आर्टिस्ट रा मौंगसे मसिना मयाम नुसिबगी सांगसिसु हेनबा लेबनिना मयामना पाम्बिद्रगति अखोइसे मयामगी मिक्सेल लमा ओइना लेबनिना मयामना पाम्बिबसिनेबा अखोइना पामिसेको अदुदना मयामना नुसिबिबा आइदि अहलमनजिंगना नुसिबसि याम पामजेबा आइदिको अदुदना अहलमन नुसिनाबा नहाना पामदबसु तौदबा यादे अदु अहलमन नुसिनाबसु पामनबा नुसिनाबसु तौदबा यादेदनाको अदुदुगा आइना हाइदि सी हाइदना नुसि आइसे नुसिबिदबसु याइ थिन ngangbirapsu yai aduga aine khwaidagi hainingba hairagana dress ki matangse dress se film na script na demand tawi na hai taragasu ko hekta ma akaupi na yam henna kauba masetsan khraga ma film du da yaude yade haba leite ba ko adagi tapkai ko thoga maje yaw madeda magi kanu se haba leite da na ko aduduna ma khra ko bam set lore khra ko ma maje afaubi sarini ma dress da khra kamba sarini haraga su wari
ꯍꯤꯠ ꯆꯠꯄ ꯑꯃꯨꯛ ꯆꯠꯇꯕ ꯍꯥꯏꯁꯦ ꯑꯩ ꯂꯥꯏꯕꯛꯇ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯣꯗꯤꯌꯟꯁꯁꯦ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯁꯦ ꯑꯩꯗꯤ ꯂꯣꯏꯅ ꯌꯦꯡꯉꯦꯕ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯔꯥ ꯂꯣꯏꯅ ꯀꯩꯅꯣ ꯃꯤꯒꯤ ꯀꯩꯇꯥꯔꯦ ꯐꯖꯗꯕ ꯐꯤꯂꯝꯗꯨꯅ ꯀꯩꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯩꯇꯥꯔꯦ ꯍꯥꯔꯗ ꯋꯥꯔꯛꯇꯨꯗꯤ ꯇꯧꯔꯝꯗꯣꯏꯅꯦ ꯃꯤꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯅꯤꯡ ꯀꯩꯇꯥ ꯕ꯭ꯔꯦꯛꯒ꯭ꯔꯥꯎꯟꯗ ꯇꯧꯔꯝꯒꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯎꯖꯩꯌꯦꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯦꯁ ꯑꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯁꯨꯀꯣ ꯐꯤꯂꯝꯗꯨ ꯄꯨꯊꯣꯔꯛꯄꯅꯤ ꯈꯪꯖꯩꯌꯦꯕ ꯑꯗꯨꯗ ꯅꯠꯇ꯭ꯔꯁꯨ ꯐꯤꯂꯝꯗꯁꯨꯅꯦ ꯑꯩꯗꯤꯅꯦ ꯂꯣꯏꯅ ꯌꯦꯡꯉꯦ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯔꯥ ꯃꯤꯗꯤ ꯑꯁ ꯐꯖꯗꯦ ꯑꯗꯨ ꯐꯤꯂꯝꯗꯣ ꯐ꯭ꯂꯣꯞ ꯆꯠꯂꯤ ꯌꯦꯡꯉꯨꯁꯤ ꯈꯣꯠꯂꯨꯁꯤ ꯀꯥꯏ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯑꯦꯠꯂꯤꯁ ꯃꯈꯣꯏꯒꯤ ꯍꯥꯔꯗ ꯋꯥꯔꯛꯇꯨꯃꯗꯤ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯗꯃꯥ ꯑꯃ ꯂꯩ ꯀꯣ ꯗꯃꯥ ꯑꯃ ꯂꯩ ꯆꯦꯡ ꯆꯦꯒ꯭ꯔꯤꯡ ꯑꯃꯅ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯦꯡꯗ꯭ꯔꯗꯤ ꯌꯦꯡꯕꯤꯒꯅꯨ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅ ꯌꯦꯡꯕꯤꯒꯅꯨ ꯐꯣꯡꯗꯣꯔꯛꯀꯅꯨ ꯑꯄꯪꯕ ꯌꯥꯝ ꯃꯥꯜꯂꯦꯕ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯩ ꯃꯩꯇꯩ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕꯁꯤꯅ ꯑꯣꯏꯅ ꯃꯔꯨ ꯑꯣꯏ ꯚꯥꯕꯣꯛꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ ꯉꯝꯃꯣꯏ ꯚꯥꯕꯣꯛ ꯑꯃꯁꯨꯡ ꯑꯣꯗꯤꯌꯟꯁꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯃꯥꯡ ꯀꯥꯍꯠꯄ ꯉꯝꯖꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯈꯣꯝ ꯀꯃꯂꯥ ꯑꯃꯁꯨꯡ ꯕꯤꯅꯇꯥ ꯂꯩꯃꯅ ꯍꯥꯏꯕꯤꯔꯤꯕꯁꯦ